Security Force ki gari na thombada maheroi nupi macha ama Sire ama Sokle ngasi nungthil pung ahon taba matamda THOUBAL Fire Service Office mamangda Security Force ki gari na thombada maheroi nupi macha ani sokpagi manungda ama Sire ama laikanakre press na phangba pau da Imphal More Lambi National Highway 102 ki THOUBAL Fire Service Office mamangda Francier Higher Secondary School da class 11 tamba maheroi nupi macha ani Security Force ki gari na thomkhibani thaudok aduda soklaba maheroi nupi macha ani adudi yaripok Singadagi Singamayum Nasima Apokpa MD Jamir Khan amasung Sarina Singamayumni makhoi ani mahariba school asida class 11 tamlibi maheroi ngaktani thaudok thokfam aduda Singamayum Nasima ko ki sarukta phibam thina sokpadagi mafam aduda laikhidabani aduga Sarina Singamayumna hakchangi tongan ba mafam kharada sokpadagi rimsta pukhatuna laikanari thaudo adu thokpagi pau phangbaga mafam aduda Security Force ki mioi sing laktuna Yangsin Kibaga loina mafam aduda laikhidabi Singamayum Nasima postmortem ki dama Rims Hospital da thamkre hari loina thaudo aduda chenariba Security Force ki gari adu fanaba khongol libagi thabak chathari hari Jiribaung ki CRPF camp ta Kuki Tara laikhidabagi matangda thijiliba NI ki status report SC na kaukre Kanglup ki ERANG manung haukiba chahi 2024 ki November 18 da Jiribaung ki Borobe Krada laiba IDP ki camp amada attack tawba lakhiba Kuki lalhauba Tara CRPF ka nongmai kamna bagi thaudokta laikhidaba adugi matangda laikhidrabagi imung manung ni haiba singna Supreme Court da tharakhiba petition amaga mari lainana Apex Court asigi maikai dagi case adubu thijiliba NI dagi status report kaukre Laikhidrabagi imung manung na tharakhiba petition aduga mari lainana ngarang Supreme Court ki Chief Justice Surya Khan thana luchingba Justice Joy Malia Bagchi amasung Justice S. Chandurkar ki bench amada hearing chathaki hearing aduda petition ki maikai dagi counsel advocate Bisorjin na NIA na Chathariba investigation adugi status report adu khangba pami haina prayer tauki loina bench adugi maikai dagi suwa fam aduda ayaba piduna union government amasung state of Manipur notice issue taukre loina December 12 fawbagi manungda case asibu thijeliba NIA gi maikai dagi investigation gi outcome gi finding adu khangal laknaba notice issue tauki adubu authority gi maikai dagi di makoi tara adu Kuki militant singni makoi sing aduna babu parada laiba CRPF camp aduna attack tawnabu honabada CRPF ki maikai digi handuna kablakpada makoi tara adu laikhidabani hari adubu imung manungi maikai digi di laikhidraba makoi tara adu extremist ka mari lenaba activities sing da chenaba na che adubu Security Force sing na makoi sing adu fake encounter da Hatkhibani haina marasi ki thaudo dugi matang da Manipur government ki maikai digi Kuki jo militant tara adu Borobe Krada laiba police station da attack tawnabu honabada police station adu da Tek tawba CRPF ki kangbuna handuna kapada laikhidabani loina na thaudo adu thijinaba NIA da sinnakhibani hari Indo-Myanmar border fencing na border da taramba Kuki khul kaya ani thokna khaidok pire KLAL India Bangladesh amasung Myanmar na border area da demarcation tawbagal loina na border fencing khabagi thabak chathariba silaibak sing asida lairiba chin Kuki mijo miyam marakta tokhai khaidok na bahona ba amasung makhoi gi pari dagi lairaklaba punsi mahingda kaiba pi na bahona bani haina Kuki Liberation Army letkolon na thadorakpa amana hairi Cherol asina makata na haribana international border asi indigenous people singi ayaba yaruga semkhibana te masina maram oiraga UN Declaration on the Right of Indigenous People gi makhada piriba makoi gi hak sing adu khongaung no bani thawong asina makoi gi pari puri gi oiba homeland sing adu machen thugaina ba honna bani Indo-Myanmar border fencing asina India ga lona na lairiba Myanmar amasung Bangladesh anida khundariba chin Kuki jo singi marakta tokhai khaidokna badana chana makoi gi family kaya ama Khaidokna ba amadi culture gi lairiba mari sing adu sontha handuna traditional governance system da yekhai thingai ba pibani Jangobung Bongmol CH Technopal Chajang Gangpijang J Munom Motha H Munom Howlen Phai Laijang Phai amasung Langchang hariba Indo-Myanmar border da lairiba khulsing asi matam sangna customary trainer amagi makhada leirakpaga loinana Village chief sing na lengak sasan tawraga lakhibani adubu hojik chathariba Indo-Myanmar border fencing asina hariba khulsing asi ani thokna khaidokuna Myanmar amasung India ani gi tongan ba jurisdiction ani gi marakta leikre masina makhoi gi citizenship ki matangda chamamnaba kaya leire border fencing asina chin Kuki mijo sing asi tokhai khaidokiba maru oina puna leiminaramba khulsing India amasung Myanmar gi tongan ba jurisdiction da laikhiba sina makhoi gi nungti gi punsi mahing social gi oina leinaba mari amadi identity na chingbada chauna kaiba pire hari Sisipur Bol now forest area dagi khulai fagale Manipur ki Churachandpur district ki mafam amada lotuna thamlamba nongmai maru yauna khusu kulai kaya fagat pangamkre hariba khusu kulai amadi nongmai maru sing adu akangna paw ama fangbagi matung ina state police CRPF amadi BSF ki apun bakangbu amana Bol now forest area da ngarang chathakhiba thiba humbagi thabakta fagat pangamkhibani haina senior officer amana hairi intelligence ki paw amagi matung ina
Manak nang nalaiba Ningthi Ching village da su security force na thi bumbagi thabak chathaki adumoinamak mafam adudagi khusukulai na chingba amata fagatpagi pau lekhide adumoinamak bol now forest agi fagatkiba khusukulai sing adugi manungda samdoklaba projectile launcher turret country made single barrel turret country made pistol ani bomb handset in yauna atei pulam kaya su fagatpa ngamki hairi adumoinamak khusukulai sing aduga loinena mioi amata fagatpa lekhide hairi security force na CC higher secondary school gi mahere ama phukibagi mayokta khongjang changsinkhre ngarang ikaw dolai thavi yengkhuman amasung sadu yengkhuman gi IDP sing na makoi masagi khulda changjarage haina changsit ki khongjang adugi manungda security force na CC higher secondary school gi mahere ama tamthina fubadagi aso panangan kiba thawdo adubu yaningda phongdok tuna maduda January state police personnel adugi mathakta akan action lawgadabani haina nga CC higher secondary school TG higher secondary school Johnston higher secondary school amasung iboton sana higher secondary school gi maheroi sing na protest rally amaga loina na governor da memorandum pisinkre maheroi sing aduna ngasi sanjen thongda pullaba matung rally amaga loina na governor tamna lakhi adubu hariba rally adu ni taipa chu thekta leiba nupilan complex mapa yorakpada Imphal police amasung city police ki yamlaba team amana thatuna thamki loina na City Police Station gi OC gi maikai digi maheroi sing adu buning thina convince tawraba matung da mihut ahum khangat laga governor da memorandum pisin ba yahan ki maheroi sing gi mihut ahum aduna governor da memorandum pisuluraba matung paumi sing unakhiba amada phongdokhiba da security force ngarang dolai thabi da IDP sing na changsin khiba protest adu gi manung CC higher secondary school da class 12 tamliba maheroi amabu uniform sena maheroi ni khangna tamthina fu chaiduna soan khibagi thawdo adu yaningde thawdo adu da sokhiba maheroi adu hauji laikanari bani maram aduna maheroi sing asi laikanabada sarkar gi maikai degi mating pangbiu haiba governor da taksin khibani haiki chaw amasung uyok ching sarkar nangak sen bangam drabadi khunja sing amasung CSO sing nangak choragi haina protest thakre Imphal East District ki litan pokpi amasung sadogi area da lairiba lokchaw amasung uyok ching asi sarkar gi ayaba mata yawdrabasu kuki sing lambi samjin bagi thabak leptana chathariba sida karimata thingma piba ngamdrabani na hariba ching sing asi khunja sing amasung lamdam asida lairiba tongan ba CSO singapuna kusamnaraga ngaksarage haina ngasi young sporting club litan pokpi amasung women welfare association litan pokpi ani gi maikai digi protest chathakre ngasi litan pokpi kaithel da pangthokiba khongjang asi ga mari lainana young sporting club litan pokpi gi secretary Waikhom nawbana phongdokhiba da kangluki irang matung hojik su kuki singna lokchaw amasung uyok chingi jaga sing asi lambi sem gi thabak leptana chathari loinana lambi semba loiduna chathok sin tawbusu yawre mafam asida lambi sem gi thabak chathari basi sarkar gi ayaba leitabasu nate haukiba October 13 da Imphal East ki SP masamaksu kuki singna lambi sem liba mafam adu ka khatuna yengsinba laikre adubu masiga mari lainana makha taba action amata paikatpa udri khunja singi maikai digi hiram masigi matang da Imphal East ki DC ga unaduna kuki singna lambi sembagi thabak chathariba si lefan na bataksin balaikre loinana DC gi matenga loinana Manipur sarkar gi chief secretary ga su unaduna sarkar gi ayaba yawdana kuki singna lambi sembagi thabak chathariba si thingna ba sarkar gi ayaba yawdana mafam asida lambi semba yahaliba 133 suba CRPF battalion gi kangbu bu mafam adudagi lauthongna bataksin balaikra basung asi fawba sarkar gi maikai digi positive oiba action amata lokhatpa ude kuki singna lambi sembagi thabak chathariba si thingna ba tha amagi mamang dagi demand tawduna lakhibani adubu sarkar na matik chaba action amata lokhattaba asina miyam mai hauna saunare maram aduna kariguma numi humni fawbagi manungda sarkar gi maikai digi positive oiba action amata lokhallaktaba tarabadi mafam asigi khunja singna lamdam asida lairiba tongan ba CSO singapuna khusamnaraga lokchaw amasung uyok ching ngakpagi thabak changsilagani masigi matang khul laikai gi oina sumifam pangthokna warif laure haina phongdokhi khongjang asiga mari lainana women welfare association gi secretary nahakpam binodini na phongdokhibada kuki singna sarkar gi ayaba yawdan lambi sembagi thabak chathariba si thingna ba mari lainaba DC amasung chief secretary ga unaduna taksin ba laikhrabasu hojik fawba positive oiba action amata lokhallaktaba si yamna Maruoiba laibak thibani kariguma numi humni gi manungda miyamna taliba demand sing asi thabak to onthoraktrabadi akanba khongjang changsilagani haiki macha ama mangkre Bishnupur district ki Thambal Mari college ta first semester tamlibi qualify maning laikai dagi sadopum ningol hijam ongbi Vijaya gi macha nupi hijam chanu respani taragama panasi thasi gi kungani thogi ayupung nipan ga makhai taba matamda mafam khangdana mangkre haina apokpi mamana kumbi police station da FIR ama file tawrakre loinana kanagumana nupi macha asi thengnabi ba yawrabadi mobile number 9856384793 da pau PBU haidi November 13 da all party meeting kaukre parliament ki mifam mangoina parliamentary affairs minister Kiran Rijiju na November 13 da all party meeting kaukre mamangda union minister Arun Ram Megwal na
ANI da haiki ningtham mifamda puthokadaba bill sing khana nainaba party khudingmakki oiba apunba mifam ama pangthoklagani tongan ba department singi secretary singa unaduna parliament da hojik panduna leiriba bill singi matangda su khanagani haina mangna phongdokhi December amadagi taraga mapan fawba parliament ki ningtham mifam pangthoklagani haina Kiran Rijiju na Lauthokrabani. Pakistan na nongthagtagi attack chathabada Afghanistan gi mioi tara Sire Pakistan na ngarang ahing athengbada nongthagtagi attack chathabada Afghanistan gi angang mapan yaw na micham tara Sire haina Taliban administration na phongdokre yumno na balaiba ani gi marakta toina khut thongnarakpaga loina Pakistan gi password security installation amada attack chatharakraba matungda ngarang numida Afghanistan da nongthagtagi attack chathakibani thaudo adobu Taliban gi spokesman Javihullah Mujahid na kan bamong da condemn tawkibaga loina chap chaba mong da khud hangani haina phongdokhi Pakistan na nongthagtagi attack chatharakiba mafam adu nongpok thangba border region da leiba residential area amadani thaudo adu da nupa macha manga nupi macha mari amasung nupi ama sikhibaga loina yum khara amanga ta thokle medical college tagi muslim heroi ni fugani thogi ming kakchat kadabani BJP na Jammu and Kashmir Medical College ta Muslim Heroine Fugani Thoigi admission kakthana demand tawkre BJP ki Jammu and Kashmir Union na Qatar leiriba matam Vishnu Devi Memorial College ta ming chaliba Muslim Heroine sing khudakta kakthana demand tawduna madugi mayokthakana lepkre party aduna Jammu and Kashmir Lieutenant Governor da Medical College adugi ahanba batch sing ayamba saruk oina Muslim Heroine sing admission adu kakthana bai haiduna memorandum ama pisin kre hairi Muslim Heroine Fugani Thoigi admission adu BJP na protest tawdringagi mamangda right wing front sing na hana hiram adu pukhatkiba su laikre college aduna national eligibility cum entrance test NEET list matung ina admission singi matang da National Medical Council gi guideline illaba fawba da Hindu group sing na college adu da Hindu sing khakta maming changadabani haina phongdokhi Pakistan gi media na phongkhiba report semjin sajin bani Chahi sigi me tha da thokiba India amadi Pakistan gi numit marini gi lana du da Pakistan gi Air Force na India Air Force tagi hena kanba hen khi loina na India gi Rafale jet manga kap thaduna thugai khi haina Pakistan gi media sing na phongdokhiba wafam adu France Navy na kanba mong di yaning da bagal loina na report adu aranba semjin sajin ba warol ni hairi panba yabadi Pakistan gi Geo TV na sandokhiba pau amada hokiba me tha da pangthokiba operation sindur gi matam da Pakistan gi Air Force na hena khumang chausin khibaga loina na France na saba India gi fighter jet Rafale khara kap thaduna amanga ta thoan grain report tawkhibani report adu aranba yumfam yawdaba semjin sajinba amani haina France Navy na sengdorakli lana du da China na saba J-10C gi fighter sing na Rafale jet sing thugaiba ngamkhidabadu China na technology henbadagi nani haina Pakistan media na phongdokhibadu aranba wafam ni aduguma thodok thokiba amata leiti haina France Navy na sengdokhi Netanyahu gi India khongchat yaithokre Chayol ani gi mamangda terrorist in New Delhi da attack chatharakiba na maram oiraga security gi oiba nungnangba pokningai oiba phibam ama lakpadagi Israel gi Prime Minister Benjamin Netanyahu na India da laktuna Prime Minister Narendra Modi ga unagani haina thorang tawrambadu matam kaktana yaithokre adumakpu India amasung Israel gi marakta leinariba mari hena chechil hannabagi pandamda Benjamin Netanyahu na mathang chahi gi angan basarukta laiba asida laklabi yai hai